Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Bharatpu TB leina leitaba lebak ama ohenabagi pandamda lebak sinba thungna numit chamani chathagadaba intensified campaign ngasi hogdokhre. Manipur gi jila mapanda thamlakpa mobile internet service ki athingba makha tana thasigi mapal phawba sangdokhre. Manipur da haukiba numit kharani dagi ingba henjilakle singi jila singdadi ayuk amachung midangi matamda ka hena lechil thare. Rashtrapati Draupadi Murmu na Odisha da tongan ba railway project ahum yauna tongan project kharagi jatra hunkre amasung Pradhan Mantri Narendra Modi na hairi lebak sin betungbada sathok sasin gi pamba hena fagadanaba sarkar asina thorang kaya paikhatle. Bharatpu TB leina leitaba lebak ama ohenabagi pandamda lebak sin betung na numit chamani chathagadaba intensified campaign ngasi Manipurasu Rajyagi Haksel Mantri Dr. Sappam Ranjan na hudokre. Rajyagi Haksel Bibag National Health Mission amasung Stat TB Sale na sinuna chingmirong da leiba Hotel Classic Grande da pangthokiba hogdokpagi thauramadu da Dr. Ranjan na hai. TB leina asi laying duna phanba ngamba leina makhal amani masigi damak jila thakta leiriba Sib Medical Officer sing TB Officer sing na pandamamaga loinana miyam puna hona minabagi tangai phadaba lei. Rajya asidagi TB mapung phana muthanaba honabada mipung kudumangna amatu oina hona minasi haina mantri na miyamda appeal tawki Dr. Ranjan na hai. It's a challenge, it's a commitment, it's a vision of the Honorable Prime Minister that TB is literally wiped off of our country. And we all have to make sure, we all have to work towards that goal to make sure that this disease, which was considered to be very, very serious before, has been treatable or hybrid pandamdudaniya TB Mukt Bharat Haina. Tatha Bajida District Taruk, where the prevalence is high and the death rate is high. Taruk se khanta laga. Anai mayam punna makta amukana marukchana aizari campaign jida tawdu si yam intensify ba mohumda ona minaraga akoi TB si muthanna bagi akoi pandam do anginasi. Thauramadu TB laina asi muthana bohanabada Nikse Mitrama oina thaudang loriba State Malaria Officer Dr. S. Priyo Kumar da certificate amadi memento piduna ikai khumnakhi. Loinana TB na naraba miyoi kharada chana thangnaba polam sing yenthoki amadi laina asigi naba pharaba miyoi amada khudol piki. Thoromaduga mari lainana TB gi matangda miyamda khangannaba amasung TB gi lying sathanaba pandamda mobile van amasu Dr. Ranjan na lamthakhi. Intensified campaign asida Manipur gi jila taruk yauri jila singadudi Imphal East, Thoubal, Kakching, Churachandpur, Kangpokpi amasung Sandel jilani. Jila singasida su numit chamani chathagadaba intensified campaign on tuberculosis elimination program hogdokre. Khongjang asida TB laina karino karamna layengani amadi laina asi karamna nahaloigatagi habigi matangda miyamda khanganbaga loinana laina asi leibra haina test tawbagi thauram singsu pangthokani. Manipur gi hauzik oiriba phibam asigi yenglaga kanagumba singna social media da aranba pau sandokba phajadaba wahi wata sijinnaba amadi aranba video message sing thagatuna miyamda lana uhanba yaba phibam leibadagi sarkar na jila kharada mobile internet service da thamlib athingba makha tana tha asigi mapal phawu sangdokre. Rajya gi Home Commissioner N Ashok Kumar na thokpa chirol amana hai internet service asi Imphal West, Imphal East, Bishnupur, Thoubal, Kakching, Kangpokpi, Churachandpur, Jiribam amadi Ferjo jila singda tha asigi mapal gi numidang wairam pung 5 minute 35 phawba athingba thamle. Thoubal jila gi tenthada leiba TKWA Club ta nomugi oibali na language game amang asi pangthokre. Thoramadu Siri Subha Kumar Memorial Trust na Wangjing Women and Girls Society TKWA Club tentha amadi Indian Doctors for Peace and Development puna sinduna pangthokibani. Kemadu da myoi chahumlom layengki. Amaromda Manipur University gi water supply manakta leiba ibudo Laikol da lemna language game masu pangthokki. Kemadu ibudo Thogolup MU campus Lions Club of Kanchipur Palace amadi Manipur University Healthcare na Basikong Primary Health Center ka puna kusamna duna pangthokibani. Thoramadu da myoi chamarom layengki. Imphal East ki Porompat ki Jenim campus ta leiba Carnicos Manipur Cancer Institute and Research Center na sinduna campus asida nomagyoiba free breast cancer screening kiem ama ngarang pangthokre. Kiem adu sawrak na nupi chamakunlom screening tawki. Tabiriba pawasi Akaswani Imphal dagini.
Manipur haukiba numit kharanidagi ingba henjilakle rajyasigi mafam ayamada mapungoina jinggi jila singdadi ayuk amasung numidangi matamda ka hena laichil thabadagi miyamgi mahusagi punsida akaiba thokle tampaki mafam singdasu ayuki matamda ningthina laichil thare Imphal su hanadigi hena ingsille aikogi ukrul pawmi sorting simrena hai jila asida sahiyasigi ahanba oina ngase ayuk ukrul taunda untaba hore mahusana Ukrul jila da khwaidigi ingma matam asi December loirakpa amasung January gi ahanba saruktu oibani masigi matangda paudamama Aying basi matang hankatuna ngase ayukanda ukrul taunda jehi ki ahanba waina unthengda ba haure nongthilda nongsha leirochu aying ban nongchichi khangna pa phurit athaba amasung phiron shatna ba haure numitangda maiphun natraga sing marangkaina tiklaga leibasi ingtham tha ki machu munna thokhan ba haure Akashvani Imphal ki pau ki tamak ukrul tagi sorting simre India Met Department na hai awang nupuk lamdam mapungoina Manipur, Assam, Meghalaya, Nagaland, Mizoram amasung Tripura da ngasi numidangi matamda leichil kahe na tharaba yai. Damodara Swami Sri Padagi Marphutaris suba mapok kumon thoram Swami sigi poknafam lamdam oiriba Bishnupur jila gi Taubulda leiba Sri Pada Memorial Home Complex da ngasi pangthokre thormadu da wangang ki basingna Swami Damodara na pangthoklamba thabak thorom singi matangda singtha ke Thoromgi sarukamu oina sankritan sakson mana chingba pangthokhe Advance in Mathematics and its Application ICAMA lisingani kunmari haiba hiramda numinini sukna satharakiba International Conference ngasi loishin kre Manipur University ki Department of Mathematics sinduna Department asigi lecture hall da pangthokiba mifam loishin bigi thormadu da delegate chani rom na saruk yakhe Khul ngakpa sing phaba yaroi Manipur gi irang athubada loishilu micham miyam hatpagi thong yaning de haiba wafam yauna tongan badabi kaya tawroduna mafam kaya da wakat mifam chathakre Jiribam jila da lamdamadugi mara paibi sing na ngasi Jiribam gi Congress Bhavan mamang da tongan badabi takshunduna wakat mifam chathakre Wakan mifam aduda khul ngakpa sing phaba yaroi Manipur gi irang kutakta loishingadabani Manipur gi ngamkhai kaiba yaroi haibana chingba kholaw kaya su lawki Imphal West jila gi Kachi khul Karong amadi haroibi dasu lamdamadungi mera paibi club yauna miyamna wakat mifam chathakhe Rajya sida lawlokpagi matam loisilokpaga loinana ningthamgi mahimarong sing marang kaina puthoknaba sarkar gi law shingu amadi horticulture bibhag yauna marilainaba bibhag singna law lokhraba lawbuk singda lawmi singna mahimarong thanaba thorang lokhatpiu haina Mitai Tribe Union na thadorokpa chirolamana hairi HIV AIDS amasung STI gi matangda school thaki oiba quiz competition ama ngasi TG Higher Secondary School da pangthokre competition asidagi nupi masani khangatuna tha asigi tarani thoida Kolkata da pangthokadaba East India Regional Quiz Competition on HIV AIDS da saruk yaragani District AIDS Prevention Control Unit Imphal West na Manipur State AIDS Control Society gi makha da pangthokiba quiz competition asida makong mathang takrabasingda manamathumsu yanthokhe Nonya jila gi Hausong subdivision gi manung chana leba New Kabui Khulen Khulda leba Home Friendship Academy da Sunbird Trust ki sahitara surukpagi thoram ngasi pangthokre Decades of Excellent haiba theme da pangthokiba thoram asida Taruk Suba Sam Rifles ki CEO amadi Hope Friendship Academy mahiroi mama mapasing khulgi luchingba sing yauna tongan mamiyoi kya saruk yakhe Assam Rifles amasung Mizoram Police na tha asigi marida Mizoram gi Champhai jila da ain kaina thamlamba Bharat ki sel lupa koti ama lakun mari lising marfu mapan gi senpam phagatle senpam aduga loina Myanmar masa amasu fare hairi amaromda Mizoram gi thingsai lamdam da thibum gi thabak chathabada Assam Rifles amasung Mizoram Police ki apunba kangbuna explosive kg chatret humbudra manga detonator lising mari chatret amasung cortex meter lising ani chaniyangkai mioi anika konana fare hairi Dona Mantri Jyotiraditya Sindhya na hairi malemgi geopolitical order asi malemgi kha thangba sarukta mafam honglakli amasung masi sengbatpada awang nopok lamdam asi punna thabak tongminaba yaba maruina kangbu ama oinabagi machak oi Sri Sindhya na ngasi Nai Delhi da Astalakshmi Mahotsav ki ahanba technical session da Meghalaya Sikkim amasung Tripura gi Mukhya Mantri singa panel discussion tauki Panel discussion asigi hiramna Vikshit Bharat oinabagi dama awang nopok rajya singi sakot thorangi khongjel haibasini Mantri na hai awang nopok rajya khudingmapu akhanaba bideng thamduna malemgi thakta tourism lawsing amasung horticulture gi pothok sing puthoknaba thorang tauri lamdamasomgi rajya sing amaga tengbangna duna amadi kendra ga khusamna duna hena chakotpa lambirom da changchina bu honasi Akashwani Imphal dagi pau tabiri
Rashtrapati Draupadi Murmuna Orishada tongan railway project ahum yauna tongan project kharagi jatra hunkre lupa kote lising taruk chani marputra mari changna paikhat kadaba railway project ahum asina awang thangba Orisha ga Kendhar amajung Mayurbhanj jila singa samna halagani Rashtrapati na Mayurbhanj jila gi Rairangpurda Tribal Research and Development Center Phamung chama leiba lupa koti yangkhani to hena changadaba hospital ama amasung atai project singsu jatra hunki Samka kadawriba anauba railway line sing asina Rajastha chatok chasingi pambai hena kudong chahalagani amasung sel thungi phibamsu fagat halagani hari ningsing bayai railway project sing asi handakta Pradhan Mantri Narendra Modi na sababati oidana phamkiba Cabinet Committee on Economic Affairs ki mifam na ayaba pikibani Jatra hunbagi thauramadu Mukhya Mantri Mohan Charan Manjhi Kendra ki Railway Mantri Ashwini Vaishnav Tribal Affairs Mantri Joel Oramsu saruk yaki Numit mangani gi Orisha khongchat lakhibi Rashtrapati Draupadi Murmu magi khongchat loiduna ngasi Nai Delhi da thungkre Pradhan Mantri Narendra Modi na hairi lebak sinba thungbada chathok chachin gi pambai hena phagathanaba sarkar asin thaurang kaya paikhatle social media da thagalakpa warol amada Pradhan Mantri na hai Delhi Metro gi mari suba phase ki makhada Rithala Kundali Corridor Delhi amasung Haryana chathok chachin tawbada hena kudong chahalagani Mantri Mandolna Delhi Metro Phase 4 project ki makhada corridor asi ayaba pikibani masi lagiba sahi mari asiki manungda loisinaba thaurang tawri Amaromda lebak sinba thungbada Manipur gi oina ahum yauna punna Kendra Vidyalaya marphu manga lingkhatnaba Kendra gi Mantri Mandolna warep laukiba adubu Pradhan Mantri Narendra Modi na thagadu phongdorakle mangna hai school da mai masing tamba si he yaba maka hengadanabagi maike da sarkar gi achoba warep lei masina Mahiroi kaya da kana hanbada natana thabak phanganabagi anobu kudong chaba kaya su piragani hauzik sanabagi pau Khaidem Geetchandra dagi Let Sipoi Nicholas Moyon Memorial Football Tournament listing ani kunmarigi winner Singkhu Waishina Oire kunmathoi suba Assam Rifles na District Sports Association Chandel ga khusam naduna jila asigi Jonlang Village Ground da chatharakpa tournament asigi ngasi sanakhiba final da Singkhaw Waishina Kangkhu Athletic FC bu Panjal taruk manga da thoiki Jammu Kashmir na yumbu oiduna pangthok leba humphunipan suba National School Games da sahi 33 makhagi nupi masagi football masana da Manipur na thangna na mai pakre games asigi ngarang sanakhiba ahanba match da Manipur na YDSO Maharashtra bu Panjal tarani thoi shuno da thoiki ngasi sanakhiba ani suba match da na Manipur na CISE All India Selected School bu Panjal ani amada thoiki Manipur ga ahum suba match hayeng ayuk Bihar ga sanagani All Manipur Football Association na sinduna referee singi fitness test tha asigi mapanda ukhul da pangthokani association asina thokpa chirol amana hai anobo referee singi recruitment test na tha asigi tara tukta gi tara nipan phawba lamnong thongkhong da leba artificial turf ground da pangthokani saruk yagada ba candidate sinna tha asigi tara gi nthilpung ani da report torgada bani hairi Indian Super League ki match amada hauzik Bengaluru ga Kerala Blasters ka Karnataka ki Sri Kantiba Stadium da sanari league asigi table da Mohan Bagan Bengaluru amadi Punjab FC na mathangsina ahanba anisuba amasung ahumsuba mafam da lairi Junior Women's Hockey Asia Cup Oman gi Muscat ngasidagi hauragani cup asigi pool A da Bharat ki nupi junior team na China Malaysia Thailand amasung Bangladesh ka lamba thengnagani Suni Hauzik Aroibada Maroiba Pau Amok Bharatpu TV Laina Laitaba Lebak Amu Henabagi Pandamda Lebak Sinba Tungna Numit Chamani Chatagada Intensified Campaign Ngasi Hogdokre Manipur gi jila mapanda thamlakpa mobile internet service ki athingba makha na tha sigi mapal phawbo sangdokre Manipur da hawkiba nimit kharani dagi ingba henjilakle jingi jila singdadi ayu amasung dangi matamda ka hena lechil thare Rashtrapati Draupadi Murmu na Orisha da tongan railway project ahum yauna tongan project kharagi jatra hunkre amasung Pradhan Mantri Narendra Modi na hairi leibak sinba thungbada chathok chasin gi pambai hena fagadanabagi sarkar asna thaurang kaya paikhatle pau loijare